mayai kaba nisagi ipak lukhraba aikoigi nungsijarba ichil nausing asibu afaba awonba punsi chang thopa punsi marelda hanjalaknanabagi pandamda karigumba ningthaujam popilal aihaku mihut oina thagatpirakpa taragadi sekmai kendragi mafam chana chana rehabilitation center singling khatchaduna awonba chaukhatpa tangdu laitaba khunai ma ohenanabagidamaktsu aihakna pandam thamjari loisalakpada aigi nungsijaraba sekmai kendragi chilnaw mayamda nolukna ningsingjari madudi aikoina hauji hujik thengnariba awanagi samasya mayam ase aikoigi tungda hogalakadoriba icha isu ichilnaw singa sigi punsida thengnadanabagidamakta aikoi mayam punna lepminaraga ningthaujam popilal aihakpu adom-adom mamal yamlaba vote pinabiduna sekmai kendra kanbata natana manipur sembada adom-adom su saruk yabiyu haina mayamgi mafamda nolukna haijari thagatchari